Mideng tabiriba khudingmukpu random voice na taramna oksari. Angang ama mapung phana chawnaba honaba lairik laisu hayanduna mikok thongma mi ama oinaba honaba haibasi mama mapa oibasingi tangai phatraba mathaudangni. Achumba makni macha singbu mithoi mien oihaningdaba kana leibage. Adubu angang kharadi mama mapa oibasingi asoiba kayana maram oiduna maipaakpagi panthungpham jauna chatkadawriba lambi adudagi kumthakiduna seranaba lambida chatkhiba yaunari. Aroibadadi Maraibaka tainaba natraga angang da tainaba asukkanna aikoina honarisi phawba mi oiba ngamde angangsingsi phatte aikoina haiba inde aikoigi laibakse onthokna phatkidreda asina chingba. Ngasigi pusanjarikliba topic multidirectional parenting. Multidirectional parenting haibasi karino haibasi mayam punna khangminasi ahanna ngangma tadaba haiba indaba angang Larik pau tasinadaba, dukan chalu chattaba, koiba chatkanu asum chatpa, mobile game sanaganu asum sanaba, tumbangan na hogatlu hogattaba, haksang sajen tau yadaba. Makoigumba angangsi matau karamna oire. Puglakpadagi oirakpra, natraga maraktagi oirakpra. Hangba taragadi, mayamgi pakumdu, maraktagi oirakpani haiba pakumsi soidana oigani. Comment section da soidana pakumbiro, asumna haiba indaba angang oirakpagi, maram mayam ama lerambadi jai. Adubu haujiki matamasida khwaidagi chunaba maram ama haiba taragadi multidirectional parenting MDP. Multidirectional parenting haibadi angang amagi punsigi pandambu mama mapa amadi imung manungi ahalaman singna mana pamjaba maikaiduda puduna chatnaba honabaduni. Mioibagi khutsa manga manadabugum mama mapa amadi imung amada leiriba ahan khudingmaki mideng wakhal amadi pandam soidana khenagani. Makoi pandam amadi napal na maram oiduna makoi na khanjai makoi na khalliba tawriba aduna achumba ngaktani wakhalon aduna mangda thamlaga angang adu makoi gi apamba lambida chatlanaba honai asigumba imungdadi angang adu jamna complex amadi conflict oiba environment amada hingba tarai maram asidagi angang adu ahansingna ngangba taninglagtaba larik laisuda puning changlaktaba karigumba ama hairubada hana saurakpa thabak amatada puning changba haibadi concentrate tawba ngamdabana chingba Layong mayam amana khudum chansin khiduna seranaba nattaba lambida chatpa hawai. Masi angang adugi maral nate mama mapa amadi imung manungi ahlaman singi chaurba maral. Matang asida haujigi khunai asigi imung manung singda jamna toina thokliba chatnariba asoiba kharatang khudam oina panjage mama na machada hai ayukngan na hawgalo matam chana laik laisu pau mapa na khumlai tumja sanu angang sidabu mama na thingi bike leiba yaroi mapa na khalli thauja sanu aikoidi phangjarakte Mama na hai engineering entrance ki larik tukan na pau mapana khumlai karigi engineer no civil service ki hona hangani mapubok na marakta jansilai army officer ohensi angang adu abnormal oirakpa tabani asigumba asoiba mayamsi aikoina haibadi mama mapa amadi imung manungi ahlaman singna tawiroidabani angang amabu afaba amadi maipaakpa mioi ama ohenge hairabadi multidirectional parenting tawbagi mahutta Tim ama oina ama toiba wakhalon amadi pandamda angang adubu lamjing lamtak pirabadi soidana mai pakani haiba wafamsi thamjari video si adumna khajik kanagani khanbiragadi like share amadi comment tawbirau loina na random voice youtube channel asibu subscribe tawbiduna pungning thogatpiu ngaibiu mathangi video singda makhal mathelgi topic ya pudunu lakjage mayangbo amuk khana khuramjari